Online Manipuri numidangi pau miing tabiriba pumnamakpu thoilaishrumna khurumjari ahanbada maroiba pau. Rimsta laikan narakhibi kagwadagi mirol binupi sanjita laikhidre hari makha tarakpa update Jiribam district ki mongbungda Kuki terroristsingna Amuk Hanna Landarakhre. Jiribam district ki mongbung maitei khulda Kuki terroristsingna Amuk Hanna nongmai kapsinduna Landarakhre hari Kuki terroristsingna ngarang numidang nongmai amadi bom kapsinduna Landarakhre matung ngasi numit yungba pung 12 khara helakpa adwaida Amuk Hanna Landarakhibani hari thaudo sigi matangda press na phangba pawgi matung inna Kuki terroristsing aduna nongmai kapsilakpadagi khulngaklibasing nasu khut hanbadagi nakalanigi marakta khut thoknakhibani haidi khut thoknabagi thogdok aduda hojik fawbagi oina so open amadi misi mina yawbagi pawdi leite haidi nakalamaromda ngarang numidang pung 3:45 taba madwaida mongbung maitai khulda Kuki terroristsingna khul asiga naknana leiba makhoigi church anidagi bom amasung nongmai kapsilaktuna Landarakhibani mongbung khulda tongan mafamda leiba church anidagi akanba attack chatharakhibada natana Jiribamgi jarol khul lomdagi su Kuki terroristsingna bom amasung nongmai kapsinduna akanba attack chatharakhibani adum oinamang ngarang numidang pung 9:45 rom tarakpa phawbada nakalani na khuthokna khiba aduda state force amasung khulngakpasingi maikaidagi aso apan amata su yawkhidabani Islamic terrorist singna chahi kyagi mamangdagi Northeast India gi chicken neck corridor asi kakthatlaga mainland India ga samnahandanaba thorang mai paknaba corridor asigi saruk singda Bangladesh tagi ain kaina changsilakpa illegal immigrant sing pak sana khunda sinba hore Darjeeling gi Nepali singna leiramba mafam kaya illegal immigrant sing asina khudum chansinkre North East ki corridor asi kakthatnaba yamna kana tharang tawriba Sarkia group haina khangnaba Bangladesh ta base tawriba Jamaul Ansar Phil Hildal Sarkia asi Chitango Hill track ta operate tawriba KNA asigi chahigi oina Bangladesh taka da thagi oina lupa lakh 3 lauraga makhoigi leifam chapam pi duna training piri haina intelligence ki source amana khairi intelligence source asina makhatana hairibana KNF na Islamic terrorist group asi Mizoram ga tainaba Bangladesh ki Chittagong Hill track to training piri Chittagong Hill track asi Myanmar amasung Tripura ga su samnai Bawam party haina sukhangna bachin Kuki lalolup ase Bangladesh manung da tongan ba state amagi demanda 2017 da lingkhat khibani chin Kuki lalolup ase na Northeast India amasung Mainland India ga samnari ba chicken neck corridor asi buthadatuna India thugaina ba hotnari ba Islamic terrorist Sarkia group asi chahida Bangladesh taka da lupa lakh 36 lauraga leifam chapam amasung training piri Sarkia group asi Pakistan based tawba Al Qaeda amasung Bangladesh ta based tawba Harkat ul Jihad al Islamic support tawi masigi mathakda Kuki amasung mitei gi marakta kanglup ki irang thokaliba chin Kuki ethnic group sing ase Mizoram gi former chief minister Joram Thangana mapungfana support torong khibani amarom da Islamic terrorist sing na North East ki chicken neck corridor kakhatna bahona ribasi chahi kayadagi ni hariba pandam asigi makhada chicken neck asigi sarukta lariba North Bengal amasung Asangi Bangladesh ka lona riba saruk sing ase Bangladesh tagi ain kaina changlakba Muslim sing na majority oina khunda sinkre Gurkha sing na dominate toramba Darjeeling amasung Sikkim ga naknaba saruk sing su illegal immigrant sing na election kre West Bengal asishu illegal immigrant sing gi khwaidagi nungaiba mafam ama oire illegal immigrant sing asi Bengal government na Aadhaar card amasung ID card pibada sasinaba documents sing da pire haina Union government na chingnaba lairabasu Mamta Banerjee gi Trinamool Congress government asina lep tuna laibana karimata upai leitre maram asina Islamic terrorist sing na piriba security threat asi thengnanaba Union government ki maikaidagi mapung oiba thorang ama paikhatpa chumi haina security amasung defense expert singi maikaidagi fongdorakli psychology gi MLA Kimneo Haukif Hangsingi maikaida thagalakpa election petition ama kakthat pinaba MLA asigi maikaidagi Manipur High Court haijarakpada High Court asina petition adu kakthatlu haiba yadana lakiba adu Supreme Court na su sagodkhre Kimneo Haukif Hangsingna kumja 2022 da pangthokhiba Manipur Legislative Assembly gi 32 suba general election adu da ma ki income nomination paper da mayak singna ikhide haina mahakpu MLA oibadagi kakthat pinaba mikhal adu da Mahakalamba pakhiba candidate amana Manipur High Court wakalakhi wakat adu maram chade court asina kakthat piu haina MLA Kimneo na Manipur High Court ta haijaraki adubu Manipur High Court ki justice Subasu Dulia amadi Asanuddin Amalunagi bench na Court of Civil Procedure 1908 ki order target rule 11 gi makhada petition asi dismissed toba yaroi MLA KS Hangsingna mahagi nomination paper da masagi income mayek sengna ikidaba asi achoba asoiba amani haina fongdoki Kimneo Hangsingi Maikai dagi Representation of People's Act 1951 gi section
86 की मखादा महाकी मायोक्ता थागलखिबा वकत अदुदा महाकना करप्शन चथे हाइबगी चाबा खुदम पीबा ngamdaba amadi mahaki income election nomination paper da ihodaba aduna maram oiraga mahapu corruption da chenai haina maral sibe yaba ground amata leitabana wakat adu kakthat pina haijaki adubu Manipur High Court na cycle gi MLA gi wafam adu yadabadagi MLA asina Supreme Court ta wagat khibani Supreme Court na Kimneo Haukif hangsing gi wakat adu munna tarba matung conduct of election rule 1961 gi makhada form 25 ta representative of people's act section 83(1)(c) gi Makada affidavit ta hapkadaba wafam sing marik chumna mention daba haiba asi MLA oibadagi dismiss toba yaba maral amani Manipur High Court na election petition asiga mari leinana pikhiba wayel aduda Supreme Court ki maikaidagi khut thingjinba yaba maram amata laite maram asina Manipur High Court na Kimneo hangsing gi mayokta thagalakpa wakat ama chana handana thammu haiba yakidaba adu maram chaba maikai ani makki wakat Court amana tafam thokpa oibana Supreme Court na Manipur High Court ki wayel asi sogali haikibani Kuki khulai paiba singi bunker thugaikre Jirbam District Headquarter dagi iraflaftana leiba Saijang Village ta sajilamba Kuki khulai paiba singi bunker kaya ngasi security force na thugaikre Hiramasigi matang da press na phangba pawgi matung inna Jelly Road fauduna Saijang tamna chaliba lambi asigi nakalda Kuki khulai paiba singna bunker saraga leishin badagi mitei sing backramai kaida maning tamna chatpa ngamdana leirakhibani madugi sumathakta Kuki khulai paiba singna chingthaktagi mitei khul tamna nongmai amadi bomb yauna tatana kai hoduna leiribani oirakliba fibam asida miyamna chathok chasin tawbada mayok nariba kaya asi yenglaga Jirbam District ki SP K.H. Robinson na kuntraga mapan suba Assam Rifles ki commandant ka pau phone duna bunker sing asi ngasi ayuk thugai khibani haina pau sina makhatari